ngasi ayuk phonghiba tongan manipuri siphongsing amasum thokhiba thawdawa thoksingdagi maruoibi I pausing khongasaraga manipur top channel gi maikedi myamda thamjigi ahanbada urban local body ADC amasum panchayat ki mikal puna pangthoknanaba cabinet na warren makre masangobo wafam sing hana myamda thamjigi urban local body sing ADC amasum panchayat ki mikal September amasum October fawra pangthoknaba cabinet na warren blokre financial assistance scheme kudima ki beneficiary gi account sing ada link tahon yakre BDF singi thabak tobgi matam sei ama sangdokpa cabinet na yakre more the international cancer hospital sab cabinet na ayaba pikre ISBT PPP model salaiba cabinet na ayaba pikre lenga ki office kudima jun thadagi biometric attendance na hanba cabinet na yakre tam Loigaduribara matam sangna mikal pangthoktan laireklaba Imphal Municipal Corporation Municipal Council kungatruk amasum Autonomous District Council taruki mikal lakliba September thada matam loiragadaba Gram Panchayat singi mikal punna pangthoknaba cabinet na warep lokre Chief Minister Secretary tangasi ayuk pung 10 makai taba matamdagi nungthil pung 5 rom taba fawba pung 3 makai rom Sangna Chief Minister N. Berena preside tawduna satakiba cabinet miphamna tungan ba warep kaya marum lokre ngasigi cabinet mifham aduda matam sangna mikal pangthoktana lakraba Imphal Municipal Corporation Municipal Council kungatru amasum Autonomous District Council gi mikal lakliba September October tha phawgi manungda Gram Panchayat ki mikal ga punna pangthokna bu warep lokhi hari mifham aduga mari leinana Agriculture Minister T.S. Bisorjana Paumising hai mifam aduna Manipur gi tungan ba town singda planning ama yaudana pangsada sajinarakpa lambi sangpham lairaktaba iram khonglam kaya phunjilaktuna nong khajiktang subaga ising thumba mahewlangpok thulakpa matamda fire tender na singba sangpham laitabana thengnarib kudongsa da kya da ko onabagidama Manipur Town and Country Planning Act 1975 mga sube MMN ayaba pikre MMN sida karagum miyamana yum saba matamda apun malamgi sad mga town planning scheme paikhanaba masum local area plan paikhanaba khaktun thamana ba yauri masina town planning authority na thaba ama paikhatpa matamda phajana plan to ngamganai ki state asida paikhatliba financial assistance scheme singa sida fund pithokpa matamda atopada sadanba yadana ba beneficiary singa dugi account aadhaar link ta honana ba cabinet na warep dore Vidya personal singi ye fatharang khana bigi mathakta makhoi service ki matam sahi amaga sangdokpa ayaba pikre aduga matam sangna lambi amada salubadigi halakraba singna thabak pigani hana lakthokhi ba duda sithaoba secretary ahumda thabak pinaba kona pikiba order thabak to onthona kumja english ngani ga taragu humda gimi ahumda thokiba mahau langpoki thagdokta mari leinaba senapati district ki manungda leiba silent village ki khunja singda competition pinaba cabinet na warep lokre masagi sei tara dagi taraga mapan phawbada leiba nupi macha singidama menstrual hygiene gi thabak sing district taraga torum ka thorang paikhatuna makhoi sanitary pad na singma lemna phangana na bathoksil paikhatpaga loinana yamna hygienic oiba mafam sing semgana basu ayaba pikhi Manipur gi border town oiba amadi South East Asia gi gateway oiba masum ek is policy gi maru oiba mafam amasu oiba more the international gi thakta cancer hospital ama saba MPSC gi khutangna Manipur Health Service MSS grade 4 oina dental surgeon sing haktingna lawna cabinet na ayaba pikre mangla hai Manipur Information Technology Policy 2022 amasum ITS EZ Policy 2022 su cabinet na ayaba pikhi IT sector da HCS company ga kusamnaraga miyoi lisingani ga songwa training pibaga loina thabak pinaba HCL Tech B haiba program ama paikhatuna HCL Training and Staffing Service Private Limited ka paikhatani Sandel Tamenglong ama sujiri bamna District Transport Office sing hangdoknaba haujuk ladibi interstate bus termination asi matam sunaba maong samgatlaga Lanai company amaga PPP mot sangsinduna revenue sharing tawminaraga salaiba cabinet na ayaba pikre Manipur electric vehicle sing leiba miyoi sina kudong saba pinaba masum carbon hantanana ba masum akoi bigi phibam na sokandana ba wafam da yumpham oiba Manipur electric mobility policy 2022 cabinet na ayaba pikre mifam adura Greater Imphal gi manung da leidiba lambi sing amasum district headquarter gi lambi sing urful thokandana ba mawong da fazana semgana ba cabinet na warep lokre lambi sing si nakal amadagi ama fawba
थुंगनबा कोइलास थागनि सोहाइखि Manipur lengaki employees ngasigi transfer and posting gi tongan policy ama sanhanaba cabinet ayaba pikre employee amana posting mafam amada sahi ama makhai digi ahum fawal lehnanaba mifam maduna warep dokhi madugi matungda matomda transfer taroknaba gi thausil satnaragani transfer amasum posting ga mari leinana wanom khumnom tawdanaba mifam maduna warep dokhi ngasigi mifam maduna Manipur lengaki tongan mafam de lebu office khudingma biometric attendance zone amadigi sanaba honanaba cabinet na order thokre masi mapung oina lengaki employee singna miyam gidama kathokpaga loidana thabak sonanaba pandamna sangsilakani loinana subdivisional monitoring mission amasum district planning committee thabak tohonaba cabinet na yakre haina pawsna su phongdorakli state asida PMGSY MGNRE GS amasum NFSA gi thabak thoram sing hena mapung fana sangsinna ba thausil paikhatpa cabinet miyam ayam pikre MSPCL amasum MSPDCL gi employees sing sutare suba Manipur service revised pay rules 2019 sana hanba cabinet ayam pikre Manipur integrated logistics policy 2022 siamada sungasi gi cabinet mifam ayam pikre Mikhal mamangda BJP gi manifesto yaukiba lairik phaba college satliba nupi masa mahiroi singda lemna scooty pina wiskim thabak to thoknaba cabinet na ayaba pikre lam leijadaba masum lairaba lomi singi masa singna graduation natragana awangwa thakki mahaita mare scholarship pina wiskim thabak to on thokpara cabinet na ayaba pikre chief minister meritorious students e support scheme satna hanba cabinet na ayaba pikre rani gaideli nupi singi scheme gi mkhara nupi masa mahiroi singna lupa lising kun nga fawbi scholarship pina begi wafam thabak to on thoknaba cabinet na ayaba pikre hansu paus na phongdorakli atopa pawman Manipur gi ngamkhaida sapogi rest house sanaba thorang mai pakhidre Nagaling gi tungan furup singi organization manga amasu Manipur gi singi organization manga na punsindun siemba TGMI Public Organization TPO gi thomi singna Manipur gi ngamkhai manungda leiba khuzuri kezol sada Southern Angami Public Organization gi rest house sana bo honara par Manipur police na thingre rest ta phamba pawgi matung indi thawdo singarang yum sekation numiki ayuk angan mera thokibani TPO gi thomi singa duna rest house sabra sangadaba polam kaya marum puduna khuzuri tamna laki mafam aduna hana leramba SDPO na lusingo police ki team aduna TPO gi thomi singa du thingduna rest house sab yan kitabani nakal ani gi marak teng hak wari watai sanaraba matuna polam singa du loinana thomi singa du Nagaland gi khuzumar hanki hiramasi gi matang na TPO gi information secretary Kreloga Pauxi asiga telephone gi kuthang wari sanabda ma hai TPO si Nagaland gi tungan furup manga gi organization manga masu Manipur gi Pumai Maram Thangal Mao masum Jirangrong furup gi organization sing yauri adubu ngarangi kezol sara sathaki bu khongsat adudi Mao council amadi Jirangrong Baudi gi thaumi amata saru yarakhide madugi sapsaba maram hauju phaw goina khangmangamdri kezol sada sapona hana saduna thamlamba rest house asi mafam asida sei kunga mathoirong gi mamang dagi leraklabani adubu hawkiba kumja English ngani kunga mathugi na November thada Manipur police na thugai khibani madu semjin sajina ba TPO gi thaumi sing sangubani hiramasi matangda senapati DC desu mangzonu no pau pikibla ke adubu ngarang mafum adura mangzonu na leramba Manipur police ki team adu rest house asi sabra thing pirakhibane police na thing pirakliba amasum ma council amadi Jirarong Baudi gi thaumi sing lakidaba sigi yenglaga thaumi sing adu khuzuma tamna handorakhibane hari thawdo adu gi matangna paumi sing wangang laduna TPO gi president Timikha Kozan hai Makoi ngarang kezol satam sangbada lamida asoba barricade kya khargalam thengaraki madu laukthona ba kezol sa yona ba sangsinki mafam aduda SDPO senapati gi makhada leiba DSP amana lusingduna Manipur police ki parcel yangkhairom mangjongna leramduna makoibu jangalaki dabani mafam asida haukiba April taruk tagi senapati gi DC na CRPC gi samga nifugumari salaidunu lei haiba wafam police na phongdoraki TPO gi timaduna kezol sa tamna sanglakpada marakta leiram liba brigade sing adu Manipur police na thamnamba nate haina su police sing adu na phongdoraki asumna sai na liba mafam asida state police na tawningbra tawbasi yamna lebak thibani maram asina Kohima gi DC masum Nagaland gi state commissioner na miyeng sangani state ani gi marakta leinariba ngamkhai gi sai na basidi khandakta sem kiba lawsing asina wakhai pi biyaroi masigi sapsap woroisini Naga singoi ba traditional lo na pi gadabani hanisu maana makhata ki
अमरोमदना CBSE की क्लास 10 12 की एग्जाम तोकलब याय इंडिया हौखिब सयोल खरा सिद कोविड लाइसेंस संदोकपगी सांग लेप लेतना वांखलक्तुना मरिसुबु वेब लाप याबि ओइथोप लेरकलिबसिंग येंगलगा CBSE न लोब क्लास 10 अमदि 12 की एग्जामिनेशन तोकलगा अल्टरनेटिव असेसमेंट मोड ओइना पांगथोकलब याय हैना एजेंसी की फंग पाव मन हाइदि पाउसना मखाताना हाइ लेबासिद कोविड लाइसेंस की फिबम लेप लेतना वांखलक्लिबासिना मरम ओइरदुना माहिरुइ अमदि ममा मपासना CBSE की एग्जामिनेशन सिंग कैंसिल तौबिना वॉकत कयामनुम लाखलि हौखिबसे इंग्लिश सिंगनिगा कुनगमथु की अप्रैल थादा पांगथोकदबा क्लास 10 अमसुम 12 की ओइनसु मतमदुदा कोविड की ओइखिबा फिबम मदु येंगलगा कैंसिल तौखरबनि हंदक सुकारिगुम लाइसेंस असिना मरम ओइदुना ऑफलाइन एग्जाम पांगथोकपा खुदोंग सारोइदब लैरबदि अल्टरनेटिव असेसमेंट मोड ओइना एग्जाम असि पांगथोकपा याबिगो ओइथोपले CBSE न मंगजोमना लेपकिबा अल्टरनेटिव असेसमेंट स्कीम की मतुंगिना करिगुम्बा कोविड-19 की लाइसेंस असिना मरम ओइदुना लेबासिगी स्कूल सिंगसि कुमजा इंग्लिश सिंगनिगा कुनगमथोइगी नवेंबर डिसेंबर थारा थिंजिनकिबा तारबदि माहिरोइ सिंगी ओइना ऑनलाइन नत्रगना ऑफलाइन की मोता मल्टीपल चॉइस क्वेश्चन बेस्ड ताम अमगी एग्जाम पांगथोकनि लोइना करिगुम्बा स्कूल कॉलेज सिंगसि मार्च अप्रैल थादगी हांगबा याखिदबा ओइरगदि माहिरोइ सिंगी ताम अमदा पांगथोकिबा MCQ based examination अदुगी report अमसुम internal assessment की record येंगलगा मार्क पीगनि सुहाइदि करिगुम्बा examination की ताम अनिमा online की base ता पांगथोकिबा तारगदि मखोगी marks अदु internal assessment practicals project work अमसुम ताम अमदी अनि की theory marks अदु येंगलगा पीगनि सुहाइदि सेरासिदा लेबासिदा कोविड वांखलक्लिबसिगी येंगलगा माहिरोइ सिंगना ताम अनिगी एग्जाम असे कैंसिल तौबिनब सोशल मीडिया सिंग लेपतना फोंदोंगनरकले हाइनसु एजेंसी की पाउसना मखातारि अतोप पावमना टाटा दीपर न थोमना मियोय मरि सोकले इम्फाल मोरे लंबी की कोंदोंग लाइरेंबी खुबम मनाक्ता लेबा सिक्किम विलेज मपादा वेलकम टू मोरे हाइना थाब साइन बोर्ड अमना टाटा दीपर अमना थोमबदगी थौदोक थुकफम मनाक्ता लेरंबा पिकलिबा अंगामा यावना मियोय मरि असोपना खरादि थौदोसिंग असि नुंथुल पुंग अनिरोम तारक मतमदा मोरेरोम दगी लाकपा टाटा दीपर अमना मनिंग हाइड्रोलिक बॉडी हाइथदना वांखतना थौरगा लाकपदा गेट अदुगी मथकी साइन बोर्ड थोमजिनमनि लोइनना गेट अदुसु अकाय अतोय थोखि मसिना मरम ओइरगा पुंग खरा लंबी असिदा गाड़ी सतोक ससिन तौबु यादना पंदनो लेखि हारि टाटा दीपर अदु NHIDL की मखादा मोरे लंबीगी लोकसाउदगी मोरे फावगी लंबी पाकथोपगी थबक सुरिबा SKBN SPG कंपनी की गाड़ी नि सुहाइदि अतोप पावमना नुपी फमलानरुबो ओजा सैतरे जेल की मियाद पिखरे सही नौरिबी नुपी मचा अमगी इकाय खुनबो मंगलुबा प्राइवेट स्कूल की ओजा अमा सही तरे जेल थमनबो कोना खनखरे स्पेशल जज फर्स्ट स्पेशल कोर्ट प्रोक्सो सलाम इबोमसा की कोना मरा लैरे हैना लौथोखरबो खोराप मेसोर एलाइस सनाहल से कुंथ्राग निथोय नंबोल खा जिरिदिगी मियोयसी था सिगी तरागा मपन कोर्ट पुथोलबा मतुंग सही तरे जेल थमनबा लाथोखिबने मार्क फोक्सोगी सेक्शन मरिगी मखाद जेल थजिनखिबने केस असिगी स्पेशल PP की मकेदिगी कोर्ट खोरापम मेसोरबु माहिरोइसु ओइरिबी सही नौरिबी नुपी मचा अमगी इकाय खमनबा मानखि मरम मदुना मार्क फोक्सोगी सेक्शन मरिगी मखादा अकन मसराक पिबिनबा थमनके मरम डिफेंस काउंसिल की मकेदिगी सो हाइरिबा मियोयसी ममाउन क्रिमिनल रिकॉर्ड अमता लेखिद्रे अमदी मार्की इमुंग मनुंगबु पूनब सेल तालिबा मियोय अमनि हाइरदुना अतेनबा मतमगी सेंटेंस पिबिनबा थमनखि कोना माइकी एनिमा की काउंसिल की थमलखिबा वाफम तारबा मतुना खोरापु मेसोरबु पोक्सो की सेक्शन बरी की पखादा कुमजा इंग्लिसिंगनिगा कुनगनिपान की अक्टोबर 10 फावबा सही तरे जेल थमनबा मदि फाइन ओइन लुपा लिसिंग 10 थिनबि यतमबिगी करिगुम मागना लिसिंग 10 की फाइन असि थीदबा थोलबदि मखातना थाहुम अमगसु जेल लैगदबनि हानिस पंखि अमरोमदना न्यू होप की प्रेसिडेंट अमदि ट्रेजरर जेल थजिंखरे अतैना थादोखरे डिसेबल सिगी मिंग लाना मियामदगी सेल खोमबगी थबक सथबदा सियनबनि हाइबा न्यू होप लाइफ फाउंडेशन के प्रेसिडेंट अमदि ट्रेजरर बु सही सिगी मे मरी फाव जेल लैनबा चीफ जुडिशियल मजिस्ट्रेट इम्फाल ईस्ट नंगसी अथंग पिखरे जेल लैनबा थजिंखरबे 21 अनि अदुगी ममिंग सिंगांगबम दोलेंद्रो से यखिगमरी अमदि सिंगांगबम आसा से निफुगनि पान कवि हारि पुलिस की पाउनाई मियामदगी अरान मौंग सेल खोमबगी थबक सथबनी हाइबा मिय मरी यावना मिय कुनगोहमद इम्फाल ईस्ट की पैलेस गेट की थासिगी कुन फगतखि फगलबा मिय सिंग अदु बुवांग पांग सथबदा मखोय खुदिमंगना मियामदगी खोमलिबा सेल अदुगी चप चाब मरम पिबंगमदे अमसुम सेल खोबदबगिदमक थादोगलिबा मियाम अदु NGO सिगी ट्रेजरर CS आसान नेकबा मिय गाक्तनि
हारिबा थबक असि CH असागी मपुरोइबा NGO asigi president says Dolendrogi pauta matung ina pangthokpane haina sukha mangamki sel khom gi thaba si sathaba gi damakta nomagi oina anekpa miyoi singa sida lupa chahum pigani haibagi thajaba su piki adumainama hauju phawbi oina di NGO sigi secretary oiriba Kaibul Sigmai digi Tongbaram Prem Kumar di police na phagat pangamdri loina sel khom ba sida saruk yarba miyoi singa dudi lupa lising kunthra gi PR bond na thadokra hari Panba yabadi ngarang disable gaming sejina duna aran by mawongda sel khom khara leiri haiba state platforms of disabled people's organization ASP DPO gi president Yunus Khana complain ama police tawkhibani haina su pausna makhatana fongdorakli makhasa tharakpoina to papawmana mamangi government sub inspector da promotion pikiba ASI kungo humdi order high court assessment tawkhre promotion order suspend tawga mari leina athuba matamna mathau taba order thokna basu high court na chief secretary DGP da khankhre hokiba February masum March ta tangkak ani thona pangthokiba taragani thoi suba Manipur State Assembly Mikhal gi model code of conduct sanaba haudrigai gi mamang December 10 gi mari English ngani gi 10 mathoida Manipur Police Department ki Assistant Sub Inspector Male Civils Samaga Kuntraga Maribu Sub Inspector of Police Male Service the promotion pikibu order aduda yawa Sub Inspector the promotion panglaba Police Officer Kungumdo gi promotion order High Court of Manipur na suspend tawduna thamkibaga loinana court ki order asibu thabak to ontokladuna suspension order asiga mari lainana Manipur government ki mot siliba chief secretary amasum Director General of Police DGP na mathau tabu order sing yariba makai atubu matamna thokna basu khankhre Mamangi lengak na Mikhal gi mangoina December 10 mari English ngani gi 10 mathoida order thoktuna police ki assistant sub inspector ASI Samaga kuntraga maribu SI da promotion pikibu order adu department asima ki ASI mari na tungan civil writ petition ani file toroktuna silence torokibani promotion order asibu singnaratuna civil writ petition sing aduna WPC number 119 of 2021 amasum 10 of 2022 ni ahanbegi petition asi loisang asi ASI oiriba lalamuk makhong takhilamum laikai moirang thep Ravi Kumar sei kuntragan tu apok palai kidraba M asobana petitioner oiduna file torakhibani ani subo petition asigi petitioner singna Brahmampur Thangapat Mapal Lapum Lairak thokso manisana sei nipugutaru apokpati S maimu Brahmampur Bagyapati laikai digi S Romesh sei nipugu homnoi apokpa S Nilamane masum Thawbal Khekman Amaksam digi MD Sanaya masai nipugumari apokpa laikidraba MD Abdul Latif ni ahanba petition gi apunba respondent kungatur ki manungda respondent number 1 2 amasum 3 oina yauri bisingna Manipur lenga ki home gi thabak supuri chief secretary director general of police MPAC gi secretary eduga ani subo petition sigi official respondent chief secretary special secretary home ni eduga proforma respondent na MPAC gi chairman secretary ni han supali petition anima ki petitioner sina wakal libana police ki ASI male service tagi sub inspector male service ta promotion pinabagi DPC ama December 10 da English ngani ga 10 mathoida pangdoki aduga DPC sigi recommendation ki matungina December 10 mari English ngani ga 10 mathoida ASI samaga kuntraga maribu SI da promotion pikibu order adugi matungdagi writ petition civil number 10 of 2022 da yauriba sara taraka magi out of turns OTG promotion quarter SI da promotion pikiba private respondent singa sigi promotion order di cost tawduna sana hanbiganu aduga December 10 da English singa ni 10 mathoida pangthokiba promotion sigi DPC gi proceeding adu su sana hanbiganu haibisini haina pausna fongdorakli WPC number 991 of 2021 gi petitioner oiriba moirangthem Ravi Kumar na court fongdorakibana March February mari English singa ni taraga manga da ASI oin appointment pikibani makusu sada taraga mangagi out of turn gi promotion quota sub inspector promotion pinabagi dama eligible oiraba mi amani habisini maki performance ASI sigi probations periods mapung fana loisin bat khaktana tana sahi manga hena ASI oina regular service toroklabanina recruitment rule gi makhada makusu promotion pipam thui masigi mathakta mahak national taekwondo championship ta Manipur gi mot sinduna saruk yaruraba gold medals pholakhiba dubusu all India police sports controls board na masa khangbaga loina ma outstanding leiba sportmen amani haidi hanisu paus na fongdorakli
aduga anisuba petition oiriba WPC number 10 of 2022 gi petitioner ahumangna haidibana makoi November 3 English singa taraga mari ASI oine appointment pikiba ngaktani makoi gi probation period mapung phana loisilaba matungna makoi ahumak sahi taret hena regular service tawduna laklabani haibisni masigi matakta makoi ahumak police medal for gallantry fanglaba miyoising su haidi amarumda court na piriba interim order singa mari lainana respondent singi maikedi order sigi vacation modification player sing tawrapa yagani hana su khanki khwairigi maru oina high court of manipur na pikiba interim order asida yawribu wafamna sada taraga mangagi out of turn gi promotion quota da ASI digi SI da miyoi sama kontraga mari promotion pibda yakshin kiba private respondent singa sina su saruk yaduna pangthokiba December kungum da English singa ni kunga mathoi gi DPC gi proceeding punama high court of manipur gi registers judicial seal cover tawduna ma ki custody da section na thamnabagi direction su piki na paus na phongdorakli atopa pawmana RSR institute landakre Kwakaithilgi RSR Institute Salairib Miwe Anina Tabak Pigani Haiduna Yamlaba Senfam Kongwan Kraga Thagi Tulo Power PBWG Kushaw Nerva Mairuishing Irang Horaktuna Institute Acid Landakre Tawong Sigi Matana Impal Koleski Mairu Amana Imung Munungi Sel Tungi Awaba Mayu Narakpadagi Mating Oinanaba Sanglubani Adobe Institute Sigi Salairiba Tanawzum Revika Masum Atom Sanatoina Lupalising Yankai Laura Thagi Tolop Lupalising Maridigi Manga Fawu Pigani Habitat Hazaduna Sanglubani Adobo Tolop Supidana Mairu Singi Punsi Mangale so Haidi Atopa Pawmana Fakiba Gari Tadok Trabli Kongzang Sangsilagani NS Kuntragatar Impal Jiribam Dumper Drivers and Owners Association Amasung Sangaitil Sagolban Mini Deepers Drivers and Owners Association Kusamnaduna Pasoi Jidi Lamkhai the Walker Mipam Pamkre Mipam Sigamani Lainana NS Contractaret Ki Association Sigi Secretary W Okena Nunglengo Amasum Leba Kotpada High Kona Tingli Basi Kudak the Gilaptok Pio Amasum Hazin Kibagari Sing Condition Amata Yaudana Pungifugani Pangi Manunga Tadoka Dabanaki Kariguma demand si tabak to on Torok Rabati Akan Mokonjang Shangshilagani Hanisupongki Mana Makatana Hibida temporary arrangement on a Nunglingway Amasum Lebak Sing Liba Gari Sing the Tamliba Ating Basing Kom Tokyo Send me Amasum driver Singi Sakau Tadat Pigano Loan Puri Gari Singi Awaba Kangbi Yaki Sangai Tel Sagolbangi Association Secretary T.S. Kumana Su Kwari Digi Nunglingway Madi Lebak Singjari Basing Supam Numpam later Maram Hingna Bagilambi Tiri Basingni Maramasina High Court order Handopio High Kenasu Paus na Fongdorakli Loisilakpoina topa pawman English singaniga kuntraga mathoida Prithivi asi Loigaduribara kilometer samga kungani pan pakpa Comet Prithivi tamna yangna Paisilakli sayol khragi mamangda nasana kilometer samga kungani pan pakpa Comet ama Prithivi tamna solar system asida Paisilakli haina confirm tokre Comet asigi mamingna C 2014 UN 271 natragana Bernardili Brandstands BB haina kawi High recommendation Numit Tamna Paisilakpani adubu masina Numit Yaudringai Marakta Prithivi the Yamna Naknaba Kudong Tingai Oiba Mawong Naksilakani Kadigama Comet Asigi Sarukai than Prithivi the Tasilakpatarabidi Prithivi asi Loiduna Muebu Kunai Mutkibi Yavi Akiba Lay Hainasu Scientist na Yamna Wari C 2014 UN 271 High Comet asi Ihan Hanva 2014 ye October Tena Kibani Housing the Comet asi Wood cloud found the Numitamna Paisilakli, Comet as a puna kilometer listen kuntragamanga yangi, Comet as a kilometer samga kunginipan pai amasidi quiet is our comment amani, Nasagi report amagimatung in a comment as a housing, Prithivi digi, mal billion amalapna lady, Masi English in a kuntragamatu the Prithivi the Yamno Kudung Tine over Mong Nakshilakani, Comet as in a Prithivi the Yorokada Begi, Arapasi, Prithivi digi, Neptune. Planet ki marakta leiba arapa asidagi heli amasu Comet asigi salon ase hauju pawbad ahong mamata leite hainisu paus na makhatana fongdorakli loisilakpoina ten mapawng khatang na miyamna thamjaramge BJP gi headquarters Amit Shah gi residence te attack tonab AAP na miyamna insile BJP gi headquarters amasu Union Home Minister Amit Shah gi residence te attack tonab AAP gi lusing basingna miyamna insile haina sagol sunumita Delhi BJP na moral secret Delhi Assembly gi opposition leader Rambir Singha
Biduri Haki Maduri BJP headquarters Union Home Minister residence the attack on of AAP Lusing Basina Miam in Chile Masi Togdang Masakang the Masum Lonia the Tony Hauziko in the Dimata Selusin Masum Patoxa give a soul Kibilan Kibi hours Mamma Pigani Matamatam Marubi Pox Mam update Pizarake and thank you.